ꯑꯗꯨ ꯅꯪꯁꯨ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯦꯗꯤ ꯉꯁꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯕ ꯌꯥꯗ꯭ꯔꯣ? ꯑꯩꯉꯣꯟꯗꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯅꯪꯕꯨ ꯑꯣꯛꯅꯕꯁꯤ ꯅꯣꯡꯃꯒꯤ ꯊꯕꯛꯁꯤ ꯂꯩꯁꯦ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯀꯗꯧꯗ ꯉꯥꯏꯔꯦꯗ. ꯊꯣꯏꯕꯤ ꯏꯆꯥꯕꯤ ꯑꯩ ꯈꯣꯏꯁꯤ ꯇꯥꯗ꯭ꯔꯣ? ꯃꯇꯝꯗꯨꯗ ꯅꯪ ꯈꯪꯕ ꯄꯨꯂꯤꯁ ꯑꯝꯇꯪ ꯎꯔꯝꯃꯗꯤ ꯐꯗꯧꯅꯦ. 이베마 ꯌꯥꯝ ꯁꯥꯎꯒꯟꯕꯗꯣ ꯐꯠꯇꯕꯅꯤ. ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯛꯇꯅ ꯈꯣꯠꯇꯅ ꯂꯩꯁꯥꯕꯤ ꯃꯥꯜꯍꯜꯂꯨꯗꯅ. ꯁꯨꯒꯠꯃꯟꯗꯅ ꯅꯃꯥꯏꯗꯣ ꯈꯨꯏꯗꯅꯤ ꯃꯤ. ꯎꯔꯁꯨ ꯑꯩꯗꯤ ꯅꯣꯏꯗ ꯂꯩꯔꯦ ꯍꯥꯏꯅꯤꯅ ꯌꯥꯡꯉꯨ ꯏꯜꯂꯤꯅꯤ ꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ. ꯇꯥꯃꯣ, ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤ. ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯂꯩꯔꯕꯁꯤꯅꯦ ꯏꯁꯤꯡ ꯂꯤꯛ ꯂꯥꯎꯕ ꯄꯤꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯈꯪꯕ꯭ꯔꯥ? ꯏꯀꯥꯏꯗꯕꯁꯤꯗꯤ. ꯕꯨꯆꯧꯕ. ꯍꯩ ꯂꯧꯊꯥꯎ ꯅꯨꯄꯤ. ꯆꯦꯟꯕ ꯅꯨꯃꯤꯠ ꯍꯥꯏꯁꯤꯗꯤ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯒꯗꯕꯅꯤ. ꯁ꯭ꯄꯤꯠꯀꯤ ꯋꯥꯔꯤ ꯇꯧ ꯂꯩꯅꯦ. ꯃꯁꯤ ꯖꯥꯠ ꯑꯃꯅꯤꯅꯦ. ꯅꯪ ꯅꯔꯁꯂꯣ? ꯁ꯭ꯄꯤꯠ ꯃꯅꯝ ꯌꯥꯝ ꯈꯪꯉꯤꯗꯕꯣ. ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯂꯥꯏꯗ ꯀꯕꯣꯛ ꯈꯨꯗꯨꯝ ꯑꯃ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ. ꯒ꯭ꯌꯥꯁꯀꯤ ꯃꯤ ꯑꯣꯏꯕꯤꯔꯕꯣ? ꯍꯣꯏ. ꯀꯔꯤ ꯒ꯭ꯌꯥꯁ ꯑꯦꯖꯦꯟꯁꯤꯒꯤꯅꯣ ꯁꯣꯝꯕꯣ? ꯍꯥꯏ, ꯃꯤꯉꯣꯟꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯪꯗꯅ ꯂꯩꯅꯦ. ꯏꯁꯤꯡꯗꯨ ꯄꯤꯌꯨꯅꯦ. ꯅꯪ ꯊꯥꯛꯄ ꯀꯥꯏꯁꯨ ꯍꯥꯏꯔꯤ. ꯏꯕꯦꯝꯃ ꯅꯪ ꯑꯃ ꯊꯥꯛꯄꯁꯤꯅꯦ ꯍꯧꯗꯣꯡ ꯑꯃ ꯊꯥꯛꯄꯒꯨꯝꯕꯅꯦ. ꯂꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯁꯨꯁꯦ ꯅꯨꯄꯥ. ꯑꯗꯨꯒꯅꯦ ꯁꯤꯅꯝ ꯅꯝꯕꯤꯁꯦ ꯑꯁꯤꯒꯤꯗꯤ ꯈꯥꯛꯎꯔꯅꯨ. ꯏꯃꯧꯅ ꯂꯣꯏ ꯊꯛꯇꯣꯛꯑꯣ. ꯒꯃꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯂꯨꯄꯥ 10 ꯈꯛꯇꯅꯦ. ꯅꯪꯁꯨ ꯇꯛꯃꯜꯂꯕ ꯍꯥꯏꯗꯨꯅꯤ. ꯂꯨꯄꯥ 10 ꯐꯥꯎ ꯂꯩꯇ꯭ꯔꯕꯣ?